mayambu thoibi kaisamna taramna okjabaga loinana khurumjari ngasi sum hausagum mayamgi damakta yamna nungairaba phunga wari ama puduna laksari wari asibu thabirakpana sana thoisanu hausik mayam punna wari asi taminarasi leibak amagi matai oirapna leiba khul amada thanil kauba mamampa na haiba yam inba nupa ama leirami mahaga khangnajaba thangnabu khuldagi laibi kaubi leisabi amasu leirami laibi kaidorogi ngasidi namaigadu isu khrutharaga mileirisibo nahan khe unabudadi wayamna ngangbadai nangbo imana topa nupa amda luhongnam silaklagabu karam nei nahanugumna mamunokduna nanga wari sanagadoribano ha kainu nang haidubo hira madu yaroida napsada wani madu noi masu khangni natro ai khangni ese ho khangasu noi dege hena paisa paiba imung maki masana mamu oisarga habatabu karamba mama pana pinu ngoidoino adoisu kharadi khantabdi yaidana noi maduso hausipu nangbu aina yumdu pusilaga aina sangena khalo aikoi pawagi magana kari harakani nangsu khallo haiba aikoi magi masingdo macing makne ta thanil nangi dugumba nupa thoktabana tawdudani aina aigi mana haibada inki doisi yari bilebi nangsu dudi jahi gayano ibani na nusinari se khallo nangsu jahi phani amna nusinarasu aina wana lekhibadu nati aikoi maga pabuna pamlibasi nongmatang khangdaba nupa oirabasu aina nungain lekhibaduni aigi mana pamlibasi adudi hemandro nangsu leibi heman ai kaimta khangdi ngasigi numit aise noigi mda pusinga haibra pusilo haibra asim haina se ta thanil hoi pusilage kedoroge leibi nangbo leibi thanil na domne hairak paduda kisina duna haire nungsibana aigi nupa thanil se ado aidi noigi yumgi ma oira kanda noigi mungi thabai khang tawbudi ngamoi ko ta thanil yori yaiba hoi aigi seba natana kanamtagi seba amta holoise aigi nupidi adudi chalasi laudana hoi chalasi lao ado aidi migi mayumdaga thaibada taliko ta thanil adudi hemandro laibi nangso namanabagi mayumda yam thainingbagi waro ta thanigi mongside nateda chanabi haidana ama leidana yumde hekta pusinba haidudi kitang phaja watro aduga daidi khangde chini ne seladi noida dum changase masi yadradi aidine imana haibana paduda masimuk sengkhrani ha hoi changasi yumda du aduneba thanilgi mama saubi yamna phai adubu mage haibubu wayamna ngangali saugali masing phatte mingonda haini haire khangde asumna thanil leibibu mayamdu pusilaktuna changai numidang wairamdu madubida saubi sauningna magi nupa sauba haire kanano nasa nupana purakliba nupisina nupa aishu khangdine mama nangbo nate nasa nupagi sibu nupi chelakliba kaidure mi nupa nangbo aishu khangde habani ne mama nangbo handak marak mana thabak yam phaga leidudi nupi pusilamdai oireko thanil mapa magi manakta laibidu pusilaktu naire ima baba ai nupi selai adubu kaidause habanu thanil karino ne nupi nangi wagang dubo ngasi de yumse thungdariba moksina kari khankhini masan nupi lohong kita ngai ma mun nang hore mata ko nupi pusilai sidebu karamna sauni ngoi duna nupa adu rasu khara pataro ngasi di an boibanina laibi maniam de mamitu suktuna thanilgi marum dagi yengi chawba laibi don sinul hanglai kanagi masanu isadi ikaiduna koiduna singna dum hairoi pada laibi makhon ga do nokthadun haire baba ai thangnaba khulda leiba thoino gi masanu pini thoino haibadi magi nupana makhata banang jingai chawbi laibi da makhut thinun hairaklammi to aina nong haikibadun nupa mama do pura hingsabi ni haiba aduna masanu pisisu pharamoi ba kaya mama gi lisa to larunga ni masanu pisisu laibi pakhwang melaga hairaklammi sauna manem oigedori bisawbi do onsillaga kasaidagi inimne haibagine bebarda sinse khumdrabani sumhenjilaklabadi ne laibi ti khangangadabani khangaba ini moirasu lemna tharemta chawbi mathaba phuraduna haima aside yumse lakwi manasu asuk
ꯆꯥꯎꯅ ꯋꯥ ꯉꯥꯡꯕ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯆꯦꯜꯂꯛꯄ ꯀꯥꯟꯗꯗꯤ ꯏꯅꯦꯝꯗꯅꯦ ꯏꯃꯤꯁꯤꯅ ꯍꯪꯒꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯖꯗꯦ ꯏꯀꯥꯏꯃꯟꯗꯅ ꯑꯗꯨꯒ ꯃꯥꯗꯤ ꯃꯁꯤꯡꯒꯁꯦ ꯑꯩꯅ ꯉꯥꯡꯕꯗ ꯍꯪꯒꯠꯇꯅ ꯈꯨꯝꯃꯤꯅꯦ ꯑꯔꯥꯏꯕ ꯃꯧꯗꯤ ꯑꯣꯏꯔꯣꯏꯀꯣ ꯅꯨꯄꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯏꯃꯥ ꯉꯁꯤꯗ ꯂꯥꯛꯄ ꯃꯤꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕ꯭ꯔꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯌꯥꯝ ꯐꯕ꯭ꯔꯅ ꯈꯟꯕꯅꯤ ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯗꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯐꯕ ꯃꯥꯜꯂꯝꯃꯤ ꯉꯁꯤꯗꯤ ꯐꯠꯂꯝꯗ꯭ꯔꯤꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯅꯨꯄꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯇꯣꯛꯂꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯨ ꯆꯪꯂꯣ ꯊꯥꯅꯤꯜꯒꯤ ꯀꯥꯗ ꯍꯩ ꯊꯥꯅꯤꯜ ꯅꯪꯁꯨ ꯃꯧꯁꯦ ꯅꯪꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯍꯣꯏ ꯕꯥꯕꯥ ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯂꯩꯕꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯆꯥꯎꯕꯤꯗ ꯆꯥꯎꯕꯁꯨ ꯉꯥꯡꯍꯧꯔꯤ ꯀꯟꯅ ꯉꯥꯡꯉꯨ ꯑꯩꯉꯣꯟꯗ ꯄꯉꯥꯡꯗ ꯉꯥꯡꯉꯨ ꯅꯨꯄꯥ ꯅꯪꯀꯣ ꯉꯥꯡꯉꯨ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯅꯪꯅ ꯃꯤꯆꯪ ꯆꯪꯖꯔꯤꯕ ꯅꯃꯧꯁꯤꯅꯅꯦ ꯅꯪꯒꯤ ꯏꯁꯤꯡ ꯈꯨꯌꯥꯝ ꯑꯃ ꯀꯟꯕꯤꯔꯛꯄ ꯌꯦꯡꯉꯣ ꯃꯃꯥꯗꯣ ꯑꯩꯅ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯃꯥ ꯑꯩ ꯂꯩꯀꯥꯏ ꯑꯃꯠꯇꯗꯅꯦ ꯍꯧꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯅꯤꯀꯣ ꯃꯤꯆꯪꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯨꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯍꯥꯏꯒꯗꯕ ꯉꯥꯡꯒꯗꯕ ꯋꯥꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤꯅꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯉꯥꯡꯅꯤꯡꯕ ꯍꯥꯏꯅꯤꯡꯕꯗꯣ ꯏꯅꯤꯡꯇꯝꯅꯤ ꯅꯣꯏꯒꯤ ꯄꯨꯛꯅꯨꯡꯅ ꯋꯥ ꯐꯨꯝꯂꯒ ꯑꯣꯝꯂꯒ ꯆꯥꯛꯇꯅ ꯊꯝꯕꯗꯣ ꯃꯗꯣ ꯑꯩꯈꯣꯏꯗꯤ ꯍꯩꯅꯖꯗꯤꯌꯦ ꯍꯩꯃꯥ ꯀꯔꯝ ꯉꯥꯡꯅ ꯁꯤꯒꯤ ꯅꯨꯄꯤ ꯅꯪꯁꯤꯕꯨ ꯑꯩꯅ ꯂꯥꯏꯕꯤꯁꯨ ꯊꯥꯅꯤꯜꯗ ꯂꯥꯟ ꯇꯧꯔꯤ ꯏꯃꯥꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯗꯨꯅꯤꯅꯦ ꯃꯆꯥꯒ ꯃꯄꯥꯒꯗꯤ ꯌꯥꯝ ꯐꯕꯅꯤ ꯃꯃꯥꯗꯨꯗꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯍꯥꯏꯗꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯏꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯇꯥ ꯊꯥꯅꯤꯜ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯇꯣꯉꯥꯟ ꯆꯥꯁꯤ ꯌꯥꯗ꯭ꯔꯗꯤ ꯍꯌꯦꯡ ꯌꯨꯝꯗ ꯊꯤꯡꯈꯤꯕꯗꯒꯤ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯣꯏꯀꯣ ꯍꯣꯏꯕꯨ ꯍꯣꯏꯕ ꯇꯨꯃꯤꯟ ꯂꯩꯔꯣ ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯋꯥ ꯉꯥꯡꯒꯅꯨ ꯍꯌꯦꯡ ꯀꯣꯟꯅ ꯉꯥꯡꯉꯣꯃꯤ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯇꯧꯁꯤꯟꯅꯔꯒꯦ ꯍꯣꯔꯦꯟ ꯈꯨꯟꯒꯤ ꯃꯤꯅ ꯀꯩꯅ ꯌꯦꯡꯕ ꯂꯥꯛꯄꯗ ꯃꯣꯏꯒꯤ ꯃꯧꯁꯦ ꯐꯩꯌꯦꯅ ꯍꯥꯏꯅꯅꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯀꯣꯟꯅꯒꯤ ꯊꯣꯛꯄ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯥꯅꯤꯜ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ ꯈꯨꯜꯒꯤ ꯅꯍꯥ ꯑꯍꯜ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯃꯧ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ ꯍꯩꯃꯥ ꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯗꯀꯣ ꯏꯆꯦ ꯆꯥꯎꯕꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯅꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯐꯪꯖꯔꯦ ꯐꯖꯔꯝꯃꯅꯤ ꯃꯁꯛ ꯑꯁꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯇꯤꯟꯕꯤ ꯀꯥꯡꯂꯩ ꯈꯨꯟꯒꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗꯗꯤ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯄ ꯌꯥꯗꯕꯅ ꯅꯣꯛꯁꯤꯟꯅꯩ ꯆꯥꯎꯕꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒ ꯂꯥꯏꯕꯤꯗꯨ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯁꯅꯥ ꯂꯨꯄꯥ ꯁꯦꯠ ꯆꯥꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯔꯤ ꯃꯇꯥ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯒ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝꯂꯣꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯊꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯀꯦꯊꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯂꯒ ꯍꯪꯉꯛꯏ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡꯗꯨꯕꯨ ꯀꯝꯗꯧꯒꯦ ꯂꯥꯏꯕꯤ ꯑꯁ ꯏꯃꯥꯅ ꯍꯥꯏꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯃꯥꯅ ꯈꯔ ꯉꯝꯅ ꯄꯥꯟꯕ ꯃꯥꯅ ꯎꯏ ꯆꯥꯎꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯃꯤꯅ ꯄꯥꯛ ꯍꯦꯟꯖꯤꯟꯕꯗꯤ ꯉꯝꯂꯛꯇꯕꯅꯤ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯉꯥꯛꯅ ꯆꯠꯂꯨꯀꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯍꯣꯏ ꯕꯩꯃ ꯑꯩꯁꯦ ꯏꯃꯥꯒꯤ ꯅꯆꯥꯅꯨꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯍꯅꯨꯕꯤ ꯃꯥꯒꯨꯝꯕꯤꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯧꯔꯤꯒꯦ ꯏꯃꯥ ꯃꯆꯥꯅꯨꯄꯥ ꯍꯥꯏꯔꯦ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯤꯗ ꯍꯥꯞꯂꯒ ꯎꯔꯨꯡꯊ ꯇꯧꯕ ꯀꯨꯏꯗ꯭ꯔꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯅꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯒꯗꯣ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯤꯗ ꯍꯥꯞꯂꯒ ꯎꯪꯕꯗꯣ ꯍꯩ ꯅꯪ ꯄꯥꯕ ꯇꯥꯅꯤ ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯣ ꯑꯩꯈꯣꯏꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯃꯁꯤ ꯇꯥꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯆꯩꯕꯤꯅꯤ ꯅꯪꯉꯣꯟꯗ ꯍꯣꯏꯅꯦ ꯏꯃꯥ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕ ꯂꯩꯀꯥꯁꯦ ꯀꯥꯎꯊꯣꯛꯂꯨꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯅ ꯂꯥꯏꯕꯤꯅ ꯇꯛꯃꯟꯕꯗꯒꯤ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯆꯦꯟꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯍꯣꯡꯂꯝꯃꯤ ꯆꯥꯎꯕꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯌꯥꯍꯧꯁꯤꯅ ꯈꯨꯊꯦꯡ ꯑꯃ ꯃꯧ ꯑꯅꯧꯕꯤꯅ ꯑꯌꯨꯛꯀꯤ ꯇꯨꯝ ꯍꯧꯒꯠꯄꯕꯨ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯀꯥꯟ ꯍꯧꯒꯠꯂꯤꯅꯦ ꯑꯩꯈꯣꯏꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯛꯄꯗꯤ ꯏꯀꯨꯕꯣꯛ ꯏꯅꯦꯝꯄꯣꯛꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯒ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯕ ꯍꯣꯠꯅꯩ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯑꯅꯧꯕꯤꯁꯤꯡꯁꯤꯅ ꯃꯅꯦꯝꯕꯨꯡꯅ ꯍꯥꯟꯅ ꯇꯧꯖꯁꯅꯤ ꯈꯜꯂꯤ ꯃꯥꯜꯂꯦ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯅꯈꯣꯏꯗꯧ ꯊꯤꯠꯄ ꯃꯈꯩ ꯉꯥꯡꯂꯕꯁꯨ ꯇꯥꯗꯧ ꯃꯤꯅ ꯇꯥꯔꯝꯂꯣꯏ ꯇꯨꯃꯤꯟꯅ ꯅꯊꯧꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯅꯪꯅ ꯅꯍꯥꯟꯋꯥꯏ ꯌꯨꯝꯁꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯧ ꯑꯅꯧꯕꯤ ꯑꯃꯒꯤ ꯃꯊꯧꯗꯣ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯣ ꯑꯩꯁꯨ ꯂꯧꯔꯥꯡ ꯉꯥꯏꯍꯥꯛ ꯁꯨꯔꯨꯈꯤꯒꯦ ꯅꯆꯥꯅꯨꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯀꯥꯗꯒꯤ ꯄꯥꯛꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯍꯩꯖꯜꯂꯦꯀꯣ ꯃꯣꯏ ꯄꯥꯕꯕꯨ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯊꯅꯝꯕ ꯆꯥꯒ ꯇꯟꯒꯗꯨꯕꯨ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯏꯁꯥꯅ ꯈꯪꯅ ꯏꯈꯨꯠꯅ ꯐꯪꯅ ꯂꯧꯔꯒ ꯆꯥꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯉꯁꯤꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛꯀꯅꯦ ꯑꯃꯇ ꯊꯣꯡꯂꯣꯏꯗꯣꯏꯅꯤ ꯍꯥꯏ ꯅꯆꯥꯒ ꯅꯃꯧꯒꯒꯤ ꯈꯟꯗ꯭ꯔꯁꯨ ꯑꯩꯒꯤ ꯈꯜꯂꯒ ꯈꯔꯗꯤ ꯊꯣꯡꯉꯨꯗꯅ ꯅꯨꯄꯤ ꯅꯪꯕꯣ
ꯍꯣꯟꯅ ꯅꯥꯏꯅ ꯈꯪꯅꯅꯦ ꯑꯗꯨꯝ ꯁꯤꯟꯖꯔꯛꯂꯒꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯔꯅꯨ ꯁ꯭ꯋꯥꯏꯗ ꯍꯣꯏ ꯍꯣꯏ ꯆꯠꯂꯦ ꯆꯠꯂꯦ ꯅꯪ ꯍꯣꯔꯦꯟ ꯂꯧꯕꯨꯛꯇ ꯂꯥꯛꯄꯗ ꯏꯁꯤꯡꯗꯣ ꯈꯔ ꯄꯨꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯆꯥꯎꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯈꯨꯠ ꯃꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯍꯧꯗꯨꯅ ꯊꯅꯝꯕ ꯇꯟ ꯑꯔꯦꯝꯕ ꯑꯅꯤ ꯑꯍꯨꯝꯗꯨꯒ ꯏꯁꯤꯡ ꯈꯔꯒ ꯄꯨꯔꯒ ꯃꯀꯣꯛꯇ ꯐꯤ ꯃꯆꯥ ꯑꯃ ꯌꯦꯠꯁꯤꯜꯂꯒ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯅꯕ ꯊꯣꯛꯂꯛꯏ ꯊꯣꯡꯗꯣ ꯉꯥꯁꯤꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯆꯥꯎꯕꯤ ꯇꯨꯝꯍꯧꯔꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯔꯣꯀꯣ ꯅꯇꯩ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯔꯣ ꯅꯨꯃꯤꯗꯥꯡꯗꯤ ꯍꯨꯔꯥꯟꯕ ꯆꯠꯄꯅꯤꯅ ꯅꯕꯨꯛꯀꯥꯗꯣ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯡꯃꯈꯩ ꯇꯨꯝꯍꯧꯔꯣ ꯂꯥꯏꯕꯤ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯗꯨ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯏ ꯅꯨꯄꯥ ꯍꯣ ꯅꯨꯄꯥ ꯍꯧꯒꯠꯂꯣ ꯑꯩꯅ ꯌꯥꯍꯧ ꯊꯦꯡꯕꯅꯤ ꯅꯪꯗꯤ ꯉꯟꯇꯥ ꯍꯧꯒꯠꯄ ꯌꯥꯕꯅꯦꯕ ꯑꯩꯅ ꯇꯨꯝꯂꯒ ꯂꯩ ꯍꯥꯏꯗꯅꯕꯨ ꯃꯥꯁꯨ ꯇꯨꯝꯁꯤꯜꯂ ꯂꯩ ꯍꯥꯏꯕꯅꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤꯕꯣ ꯍꯣ ꯅꯨꯄꯥ ꯇꯥꯗ꯭ꯔꯣ ꯅꯅꯥꯗꯨꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅꯁꯨ ꯀꯟꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯊꯥꯅꯤꯜ ꯐꯃꯨꯡꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯈꯪꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯂꯩꯕꯤ ꯀꯔꯝꯗꯅꯣ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯗꯨꯕꯣ ꯊꯥꯅꯤꯜ ꯏꯇꯤꯛ ꯈꯪꯍꯟꯒꯦꯅꯦ ꯍꯣ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯈꯣꯏꯒꯤ ꯅꯃꯥ ꯐꯖꯕꯤꯗꯨꯒ ꯄꯥꯕ ꯐꯕ ꯁꯥꯕꯗꯨꯒ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯅꯔꯒ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦꯃꯤ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯩꯀꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯄꯥꯈꯠꯂꯨꯔꯦ ꯏꯃꯥꯒ ꯄꯥꯕꯒ ꯂꯩꯔꯝꯗꯕ ꯑꯣꯏꯔꯗꯤ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯕ ꯆꯠꯂꯝꯒꯅꯤ ꯀꯩꯅꯣ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯅꯪꯅ ꯋꯥꯔꯤꯔꯣ ꯍꯣ ꯋꯥꯕ ꯅꯠꯇꯤꯌꯦ ꯄꯨꯛꯁꯦ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯦ ꯆꯥ ꯌꯥꯝꯅ ꯊꯛꯅꯤꯡꯉꯦ ꯆꯤꯟ ꯇꯦꯡꯊꯣꯛꯄꯤꯔꯒ ꯆꯥ ꯍꯥꯟꯅ ꯈꯔ ꯑꯃꯨꯛꯇ ꯂꯣꯟꯕꯤꯔꯣ ꯅꯨꯄꯥ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯃꯨꯔꯨꯝ ꯁꯣꯟꯅ ꯊꯣꯛꯂꯛꯏ ꯊꯥꯅꯤꯜ ꯍꯥꯟꯅꯗꯤ ꯊꯥꯅꯤꯜꯅ ꯅꯨꯡꯁꯤꯅ ꯀꯣꯊꯗ ꯀꯧꯖꯔꯝꯕꯅꯤ ꯍꯧꯖꯤꯛꯅ ꯅꯨꯄꯥꯅ ꯂꯥꯛꯇꯅ ꯍꯤꯡꯆꯥꯕꯤ ꯁꯛꯂꯣꯟꯗ ꯀꯧꯔꯤ ꯅꯨꯡꯁꯥꯅ ꯐꯤꯉꯧ ꯐꯧꯗꯨꯅ ꯁꯥꯔꯛꯄꯗꯨꯗ ꯂꯧꯔꯥꯡ ꯁꯨꯕꯗ ꯋꯥꯔꯗꯨꯅ ꯂꯧꯇꯥꯡꯁꯪ ꯂꯩꯔꯤꯕꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯆꯥꯎꯕꯒ ꯆꯥꯎꯕꯤꯒꯗꯨ ꯑꯩꯈꯣꯏ ꯊꯥꯅꯤꯜꯁꯤꯕꯨ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯦꯀꯣ ꯃꯃꯥ ꯌꯥꯔꯦ ꯅꯨꯄꯥ ꯅꯆꯥ ꯅꯨꯄꯥꯒꯤ ꯋꯥꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯁꯤꯗ ꯄꯟꯕꯤꯔꯛꯀꯅꯨ ꯑꯩ ꯃꯣꯏꯒꯤ ꯋꯥꯔꯤꯒ ꯁꯥꯅꯤꯡꯗꯦꯀꯣ ꯃꯃꯤꯡꯗꯨ ꯐꯥꯎ ꯄꯟꯅꯤꯡꯗꯦ ꯏꯆꯤꯜꯁꯤꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯅꯨꯄꯤ ꯐꯪꯉꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯧꯒꯠꯇꯨꯅ ꯑꯗꯨꯝ ꯂꯩ ꯏꯆꯥ ꯅꯨꯄꯥ ꯐꯪꯉꯦ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯥꯒꯤ ꯀꯥꯗ ꯍꯦꯟꯗꯣꯔꯛꯇ꯭ꯔꯦ ꯏꯃꯧꯅ ꯀꯔꯤꯐꯥꯎ ꯋꯥꯕꯨ ꯏꯟꯁꯤꯜꯂꯤꯕ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯨꯕ ꯑꯩꯗꯨꯝ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈꯟꯕꯗ ꯉꯥꯎꯔꯒ ꯆꯠꯈꯤꯗꯧ ꯃꯥꯟꯁꯤꯜꯂꯛꯏ ꯑꯁ ꯇꯣꯛꯄꯤꯔꯨ ꯀꯩꯗꯧꯒꯦ ꯇꯥꯅꯤꯡꯗ꯭ꯔꯤ ꯑꯩ ꯃꯈꯣꯏꯒꯤ ꯋꯥꯒꯗꯣ ꯑꯝꯇ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯏꯆꯥ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯣꯏꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯒꯤꯁꯨ ꯋꯥ ꯀꯥꯏꯅꯗ꯭ꯔꯦꯗꯅ ꯍꯩ ꯃꯗꯨ ꯌꯥꯔꯣꯏꯀꯣ ꯅꯨꯄꯤ ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯆꯔꯥ ꯍꯦꯟꯕ ꯍꯦꯟꯗꯕ ꯇꯝꯕ ꯉꯝꯗꯦ ꯂꯥꯏꯕꯤ ꯊꯥꯅꯤꯜꯅ ꯆꯥꯛ ꯊꯣꯡꯂꯗꯨꯅ ꯆꯥꯔꯒ ꯃꯈꯣꯏꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯇꯨ ꯐꯥꯎꯕ ꯐꯦꯡꯂꯝꯗ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯔꯨꯕꯒꯤ ꯋꯥꯅ ꯍꯜꯂꯛꯄꯗꯨꯗ ꯌꯦꯅꯈꯥꯗꯨꯗ ꯂꯨꯈꯥꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯆꯥꯎꯕꯤꯗꯤ ꯍꯥꯟꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯋꯥꯅꯕꯨ ꯍꯜꯂꯛꯂꯕꯗꯤ ꯊꯣꯕ ꯑꯃ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ ꯆꯥꯎꯕꯤꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯅ ꯊꯤꯅꯁꯨ ꯇꯝꯂꯝꯂꯤꯗꯀꯣ ꯅꯨꯡꯗꯝꯕ ꯅꯪꯅ ꯃꯊꯤꯕꯣꯡ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯒ ꯃꯊꯤꯕꯣꯡ ꯆꯥꯕꯒꯤ ꯂꯨꯈꯥꯛꯁꯦ ꯌꯨꯝꯁꯤꯗ ꯃꯥꯒꯤ ꯃꯤꯅꯥꯏ ꯀꯅꯥ ꯊꯝꯗꯅ ꯐꯦꯡꯉꯅꯤ ꯈꯟꯅ ꯊꯝꯂꯝꯂꯤ ꯅꯣꯏꯃꯤ ꯃꯃꯥ ꯅꯪꯁꯨ ꯁꯟꯌꯥꯌꯥ ꯆꯪꯂꯛꯄꯁꯤꯗ ꯏꯁꯧꯗꯣ ꯌꯥꯝ ꯇꯧꯔꯅꯨ ꯏꯃꯣꯏꯅꯨ ꯏꯃꯥꯒꯗꯣ ꯂꯣꯏꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯋꯥꯅꯤ ꯌꯥꯔꯦ ꯅꯨꯄꯥ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯈꯛ ꯄꯥꯎꯇꯥꯛ ꯄꯤꯕ ꯍꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯅꯪꯕꯨ ꯅꯆꯥ ꯅꯨꯄꯥꯁꯤꯗ ꯀꯔꯤ ꯍꯥꯏꯕ ꯉꯝꯈ꯭ꯔꯒꯦ ꯀꯔꯤ ꯍꯥꯏꯕ ꯉꯝꯈ꯭ꯔꯒꯦꯕ ꯏꯅꯥꯁꯤ ꯄꯪꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯇꯥꯗꯦꯗꯀꯣ ꯑꯩ ꯇꯥꯗꯦ ꯃꯉꯣꯟꯗ ꯋꯥꯒ ꯍꯥꯏꯅꯤꯡꯗꯦꯀꯣ ꯑꯩ ꯅꯨꯄꯤ ꯑꯔꯦꯝꯕꯗꯅꯤ ꯆꯠꯈꯤꯗꯧꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯑꯩꯅ ꯏꯆꯥꯅꯤ ꯐꯍꯟꯅꯤꯡꯗꯅ ꯑꯐꯕ ꯋꯥ ꯍꯥꯏꯔꯨꯅꯤ ꯃꯥꯒꯤ ꯀꯥꯁꯤꯗꯕꯨ ꯍꯦꯛ ꯆꯪꯈ꯭ꯔꯕꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯀꯔꯤ ꯃꯟꯇ꯭ꯔꯕꯨ ꯂꯩꯕꯅꯣ ꯈꯪꯗꯦ ꯏꯆꯥꯒꯤ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯀꯥꯁꯤ ꯃꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡꯁꯨ ꯂꯩꯔꯝꯂꯔꯣꯏꯅꯦ ꯉꯁꯥꯏ ꯑꯌꯨꯛ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯅꯗ꯭ꯔꯤꯉꯩ ꯃꯗꯨꯁꯨꯅꯦ ꯈꯥꯏꯔꯝꯂꯣꯏ ꯃꯈꯣꯏꯅꯅꯤ ꯍꯦꯛ ꯍꯥꯏꯅꯗ꯭ꯔꯤꯕ ꯋꯥ ꯍꯥꯏꯕꯕꯨꯅꯦ ꯆꯥꯕꯁꯤꯃꯗꯤ ꯍꯥꯏꯅꯗ꯭ꯔꯦ ꯂꯥꯏꯕꯤ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯃꯥꯅ ꯑꯔꯩꯕ ꯃꯈꯩ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯥꯏꯕꯤ ꯏꯃꯥꯒ ꯃꯥꯟꯅꯒꯅꯨꯀꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯆꯪꯉꯨ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯒ ꯀꯣ ꯅꯨꯄꯥ ꯅꯪꯒꯤ ꯅꯃꯥꯁꯤ ꯀꯤꯔꯤꯔꯣ ꯑꯩꯗꯤ ꯀꯤꯗꯦ ꯑꯗꯨ ꯉꯁꯤꯗꯤ ꯏꯅꯦꯝꯕꯣꯛꯀ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃꯅꯦ
ꯂꯩꯈꯥꯏ ꯇꯥꯊꯣꯛꯅꯗꯣꯏꯅꯤ ꯅꯪꯅ ꯌꯥꯝ ꯀꯤꯔꯒꯅ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯍꯦꯛ ꯂꯩꯌꯣ ꯅꯠꯇ꯭ꯔꯒ ꯀꯥꯗ ꯆꯪꯈꯣ ꯑꯁ ꯅꯣꯏ ꯅꯨꯄꯤꯁꯤꯗꯤ ꯁꯥꯎꯕ ꯁꯥꯎꯈ꯭ꯔꯗꯤ ꯊꯦꯝꯕ ꯌꯥꯗꯕ ꯖꯥꯠꯅꯤꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯂꯥꯏꯕꯤ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯣꯟ ꯐꯦꯡꯂꯤꯕ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯏꯄꯥꯝꯗ ꯂꯩꯔꯤꯀꯥꯟꯗ ꯌꯥꯝ ꯇꯧꯔꯛꯄ ꯖꯥꯠꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯏꯃꯥꯅ ꯑꯩꯕꯨ ꯊꯪꯅꯕ ꯃꯤꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯐꯠꯇꯕꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯃꯒꯨꯝꯅ ꯄꯥꯛꯊꯣꯛꯄꯤꯕꯗꯣ ꯇꯧꯕꯤꯒꯅꯨ ꯃꯗꯨ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯍꯣꯏꯅꯦꯍꯦ ꯅꯣꯏꯒꯤ ꯅꯄꯥꯝꯗꯨꯗ ꯊꯕꯛ ꯌꯥꯝ ꯇꯧꯔꯛꯂꯒ ꯁꯤꯗ ꯇꯧꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯏꯄꯥꯝꯗ ꯋꯥꯔꯛꯄꯗꯣ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯊꯥꯅꯤꯜꯁꯦ ꯃꯉꯣꯟꯗ ꯌꯨꯝ ꯄꯥꯟꯖꯔꯤꯕ ꯅꯃꯧꯁꯦ ꯊꯥꯅꯤꯜ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯆꯤꯡꯗꯣ ꯂꯥꯛꯅꯕꯗꯤ ꯃꯥꯔꯩꯔꯝꯃꯗꯤ ꯁꯣꯏꯅ ꯁꯤꯔꯅꯤ ꯃꯁꯤ ꯂꯥꯛꯑꯣ ꯅꯨꯄꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯕꯀꯥꯗ ꯀꯩꯅꯣ ꯅꯨꯄꯥ ꯇꯞꯅ ꯆꯤꯡꯉꯣ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯇꯠꯄ ꯇꯥꯔꯦ ꯂꯥꯏꯕꯤ ꯃꯄꯥꯝꯗ ꯃꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯨꯟꯇꯛ ꯂꯩꯀꯥꯏꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯝꯗ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯩꯔꯥ ꯈꯔ ꯄꯨꯔꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯂꯤꯕꯔꯣ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯕꯦꯝꯃ ꯁꯥꯎꯔꯤ ꯏꯪꯈꯣꯜꯗ ꯍꯋꯥꯏ ꯊꯥꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯅꯤꯡꯒꯥꯡ ꯐꯝꯊꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯄꯥꯝꯕꯁꯨ ꯏꯃꯥꯁꯨ ꯇꯥꯆꯧꯁꯨ ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯒꯤ ꯅꯥꯛꯇ ꯑꯝꯇ ꯂꯥꯛꯄꯤꯗꯦ ꯅꯣꯏꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗꯩ ꯆꯠꯈꯤꯕꯗꯣ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕ ꯖꯥꯠꯅꯤꯗꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯅꯥꯎꯒꯤꯗꯤ ꯇꯣꯏꯅꯅꯤ ꯂꯥꯛꯂꯤꯕꯁꯦ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯍꯥꯏꯕꯗꯣ ꯅꯣꯏꯗꯤ ꯈꯪꯂꯝꯂꯣꯏꯅꯤ ꯏꯃꯥ ꯂꯣꯟꯅ ꯀꯞꯂꯤꯕꯅꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯅꯝꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯂꯥꯛꯄꯤꯗꯦ ꯅꯣꯏ ꯃꯔꯤꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯗꯦ ꯑꯩꯅ ꯀꯔꯤ ꯂꯥꯛꯈ꯭ꯔꯒꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯤꯟꯊꯣꯛꯄꯤꯔꯤꯕꯁꯤꯕꯨ ꯏꯃꯥ ꯕꯦꯝꯃ ꯅꯪꯕꯨ ꯇꯥꯍꯥꯈꯤꯅꯨ ꯀꯩꯗꯧꯒꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅꯧꯇ ꯇꯥꯈꯣꯅꯦ ꯅꯪꯕꯨ ꯇꯥꯔꯣꯏ ꯑꯝꯇ ꯄꯥꯕꯗꯤ ꯂꯩꯇ꯭ꯔꯣ ꯋꯥ ꯆꯞ ꯆꯥꯕꯤꯕ ꯉꯥꯡꯅꯈꯤꯗꯣꯏꯅꯤ ꯉꯁꯤꯗꯤ ꯅꯣꯏꯒ ꯑꯩꯒ ꯆꯥꯎꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯛꯄ꯭ꯔꯣ ꯃꯥꯒꯤ ꯃꯈꯣꯜ ꯃꯥꯟꯕꯝ ꯇꯥꯈꯤꯅꯦ ꯍꯣ ꯂꯥꯛꯑꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯤꯗꯕꯒꯤ ꯏꯁꯧ ꯇꯧꯔꯤꯌꯦ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯂꯒ ꯍꯩꯃꯥ ꯀꯔꯤꯒꯤꯅꯣꯅꯦ ꯃꯥꯅ ꯏꯁꯧ ꯇꯧꯔꯤꯕꯕꯣ ꯏꯕꯦꯝꯃ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕꯗꯨ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯅꯆꯥꯅꯨꯄꯤ ꯑꯩ ꯃꯂꯩꯀꯁꯦ ꯅꯤꯡꯁꯤꯡꯕꯤꯔꯛꯇ꯭ꯔꯦ ꯃꯤꯒꯤꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯦ ꯍꯥꯏꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯪꯕ ꯂꯥꯛꯏꯁꯦ ꯊꯤꯜꯂꯛꯏ ꯑꯔꯩꯕ ꯈꯔ ꯑꯩꯈꯣꯏꯒꯤꯅ ꯑꯩ ꯈꯨꯟꯗꯛꯇ ꯌꯨꯝ ꯄꯥꯟꯈꯤꯕ ꯀꯥꯏꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯁꯥꯎꯈꯤꯅꯨꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯅꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯃꯨꯟꯅꯧꯇ ꯇꯥꯈꯣꯅꯦ ꯍꯥꯟꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯕꯨ ꯄꯥꯕ ꯑꯩ ꯁꯥꯎꯗꯅꯕ ꯊꯦꯝꯕ ꯋꯥ ꯀꯣꯏꯔꯝꯂꯗꯤ ꯏꯃꯥꯅ ꯍꯥꯏꯗꯣꯏꯁꯦ ꯈꯪꯉꯦ ꯅꯣꯏꯒꯤ ꯈꯗ꯭ꯔꯛꯇꯣ ꯑꯩ ꯂꯣꯏ ꯈꯪꯉꯦꯕ ꯆꯥꯎꯕꯤ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯊꯅꯝꯂꯒ ꯃꯆꯥꯅꯨꯄꯤꯒ ꯃꯥꯒꯤ ꯅꯨꯄꯥꯒꯅ ꯂꯦꯞꯂꯤꯕ ꯇꯣꯝꯗ ꯂꯥꯛꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯋꯥꯔꯤ ꯂꯤꯒꯦ ꯋꯥꯔꯤ ꯂꯤꯗ꯭ꯔꯤꯉꯩꯗꯅꯦ ꯏꯁꯤꯡ ꯈꯨꯁꯦ ꯑꯝꯇ ꯏꯃꯨꯡꯗꯒꯤ ꯀꯜꯂꯨꯆꯣ ꯆꯪꯉꯣ ꯏꯕꯦꯝꯃ ꯏꯃꯥ ꯈꯨꯁꯤ ꯂꯣꯏꯅ ꯃꯣꯠꯂꯦ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯏꯁꯤꯡ ꯀꯜꯂꯨꯔꯒ ꯃꯃꯥꯗ ꯄꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯧꯔꯒ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯂꯒ ꯆꯥꯎꯕꯤ ꯌꯨꯝꯗꯨꯗ ꯃꯧ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯣꯡꯂꯛꯂꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯆꯥꯅꯨꯄꯤꯗ ꯂꯤꯔꯝꯃꯤ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯥ ꯏꯅꯝꯃꯁꯨ ꯐꯔꯣꯏ ꯈꯪꯅ ꯂꯧꯔꯤꯕ ꯇꯥꯆꯧꯅꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯤ ꯏꯃꯥꯏꯗꯤ ꯍꯣ ꯅꯪꯒꯤ ꯇꯥꯆꯧꯒꯤꯗꯤꯅꯦ ꯆꯍꯤ 2 ꯅꯨꯡꯁꯤꯅꯔꯦ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯁꯤꯅꯤ ꯑꯩꯅ ꯃꯃꯥꯡꯗꯅꯦ ꯀꯌꯥꯔꯛ ꯍꯥꯏꯔꯕꯅꯤ ꯌꯥꯗꯦ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯂꯩꯅꯕ ꯀꯗꯔ ꯇꯧꯁꯤꯟꯅꯔꯒꯅꯦ ꯂꯩꯁꯤꯜꯂꯛꯂꯤꯕꯅꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯤ ꯏꯃꯥ ꯑꯣꯏꯊꯣꯛꯄ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯃꯗꯨꯗꯤꯅꯦ ꯄꯦꯅꯥꯃꯨꯛ ꯂꯩ ꯀꯩꯅꯣ ꯑꯗꯨ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ ꯏꯃꯥ ꯅꯅꯝꯃꯒ ꯃꯥꯒꯤ ꯃꯃꯥꯗꯨꯒ ꯃꯥꯟꯅꯔꯒ ꯅꯅꯝꯃꯁꯦ ꯃꯁꯛ ꯐꯖꯕꯤꯁꯦ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯖꯤꯜꯂꯤꯕꯅꯤꯗꯅ ꯑꯗꯨꯗꯒꯤ ꯄꯥꯈꯠꯇꯅ ꯅꯪꯒꯤ ꯇꯥꯆꯧꯅ ꯑꯗꯨꯝ ꯄꯨꯔꯛꯂꯦꯗꯅ ꯅꯨꯄꯤꯁꯦ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯁꯨ ꯑꯩꯒ ꯈꯠꯅꯕꯅꯤ ꯅꯅꯝꯃꯒ ꯏꯃꯥ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯃꯥꯟꯅꯔꯨꯅꯨꯗ ꯄꯥꯕꯒ ꯅꯣꯏꯅꯤꯗꯤ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯑꯦ ꯍꯌꯦꯡ ꯅꯥꯔ ꯌꯦꯛꯂꯛꯂꯒ ꯅꯣꯏ ꯋꯥꯅꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯒ ꯁꯦꯕꯥ ꯇꯧꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯅ ꯈꯔꯁꯨ ꯎꯁꯤꯟꯅꯧꯔꯅꯨ ꯕꯦꯝꯃ ꯃꯗꯨꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯁꯤꯗ ꯇꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯣꯏ ꯍꯥꯏꯗꯨꯅꯅꯦ ꯑꯗꯨꯝ ꯂꯩꯅꯤ ꯍꯣꯔꯦꯟ ꯃꯃꯨꯒ ꯍꯦꯛ ꯎꯅꯔꯀꯥꯟꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯗ ꯑꯗꯨꯝ
ahal oibo ipase kari hayuno khangtre hera nupa nangsu adudi hemandro yare sima to babana haibasu haibani ngasidagidi inabaga manaranu ko khara halloba imana haloirabasu makoina gyan tajaraksani laibi amadi saubi khara khatna khara seina matamni sum haukibu khangauramde thabum tara naupuduna laibisu masanupi ma phangjarami masanupi thoibina kaphai sat pairakpadagi mama laibina mapamna thamba hauraklammi adumna heyek tarakpaduda nongbudi saubidu khangsau sauraklammi karinu nupi nangna yusida isau asuk langi bisibo hainadeko sei saningdana hauno hanu thangda puningde ko ai moi babdi ubiram moye namau se tawri base ai nei so lang base asikak ubiram gani adu kari marangino haibadu madi nangsu mayeksin haibdana nupi tathanda pangsauda sawi adunabu kari kanagadoribano homoi babdi ubidrabo misna ani duna namau nupisna isu thoi bise mapamna thinkinaba poyongno thayu ma tawri base ai khangna misi pan moira bazalo ha uri basibu ai khakta oira baraiba imung si leibi mising sibu loina ma mise lawtang tang la bazala haima adudi kari gin haigene ho adudi ne moi baban hek changla hangbi rodana haima onthokpani dago dubi nangse somdana kamdauri laibi masana pibu loisima loretuna phamundi hipliba magi nupa daire ho hiptan leirano nupa hawgalo ai isa se ipam hawda thiluke chakto kharangana thongdok piramo hore inimbo nangang danaba ai taning deba magi makhodo ya yadana hanubi natago laibi kaidorage nangna hadakse sasibu yumna pangna thamda kai agi ma paw nakda hek thamisibo ho aina thamningna thamana ti mase aina takningdana tawbana te nangna thamningdana thambana trabadi yumsi thamdrisina kaidoriba ho inebo asigi phatta ma tawse isara longnarakani ye madu khandana ipamna thaidon thamlib isase khangabro ush wati yam ngang de nupi nakse oi besuyar do waduda o isa yarokpadagi ai naibo wagase wati oina khallabra haise aduina temi laibi nangbo nang sungta muna khalo ima babana makogi masu ko alani haidana adu nusina luna tawjari masuse nangna napamna thamkradi hoi kari oyheudoino adu khalu bayabana tenupa yumsida ngangse sum thamningabadi aina ikubo ka inembo kada haibu wado hayo nangna hayo haiba haidi tongan sabi wadro hoi mani adugi waduni kai dinuda aduda haiba ngamoidai kamaini bani tongan saragin hayoduno imaga pabgada moini yasyaroi aduna ai haiba tale adu ore kana angangse ipamna thamki basida wamda nganglakpa yaroi noi kanamtana laibi magi nupada wasi hairaga masau pamkhatuna sake tawi madubla thanil nanghore matagum haire ngai khone laibi ai hairage imaga pabgada ai hairage ba adudi salo hairo ai phamung sidane phamlaga ngairamge hoi ai laibo yenglurage asumna thanil thauna yam phana mapaga mamaga na wari sanaduna phamliba sumang matona domda lagla gaire baba ima ai ngasidi wam thaisage ado imaga pabugana aina haidori wase yabiro saubi sauningna masana padi yengla gaire karino nangna khoida haigadori wabo ai khoida wa haijingi nangina pisina isuse papamna thinni haidon toribodo maduhana undi thinguso chalo thanil mamabu kina lala tauna haire adugi wani aina haige toisima isugi wa haiki tawraga karigino nangna lalaka toribuduna kashu tawdi deima magi nupana wadu asum koithoktu leibaduda laibi prab thoraklaga thongjin panda leplaga magi nupabu kauraga haidu wadu sasat hayu haiduna ingit pirei magi nupina ingit hek pirakpaga thanil thauna phan haire baba ima aikoi tongana sarge ngasidagi o adugira kasaidagi nangna swaida narai ta sinada leribudo ha mahachandan nang khra tuni sakro chalo ai sarok labadi kya nungai roi nang haribsini tongan chadradi namong nupina thoibise mapamna thamkrani hari aduna aikhoi tongana sarge ima baba
Masana haibu wadu mapa ma oriba chawba mudi chawbi muna khalaga ngha khalaga haire chawbudu sauning mudu phatharaga tapna haire Thanil nangna tongana saba haibasi leikai miyamgi mamangda phasaba khara watpra haina khalini bana pibana thantani mawoni subus nate karamna sagadorige tongan sabadu bo baba adugi di kaisu wabirunuda leikai mapali banina wadaba khandaba yaroine Thanil karinu mai baba nasanu pana asuk yamna tongana saninga sidabu mathanda pokpa leikai mi ama haidana amuk panbiribudu bomo tongan saninglabadine ko ipisa thokisi kaidorage Numit adudagi laibi amadi Thanil makhoi ani tongan sakhirami Makhoigi imungi oiraklibi phibam du ubada khulgi maungna khara laikai purke saubududa phi suri badu nunghaitana hainai Ini saubi hugi imungse asumna oirakani khallude ko nongmata khallude hadu bausikti maulakibadagi pungon oinkredana ije migi mungi waridine eko yarusiko moigi maudo mata amagi maungni hoi bema ini saubi gi mamong nupido masakna thiriba sakna marodum kaiba Midi masak phazare haiduna mukzariduda adumai hainuni nangbo adubudi ipai puna hainabu wama laribududi ise masak thibi nupigidi masak phazapa khanghaidana wawa no imau khradu mongmusadu ki waduda laibi nongmadi mapamdagi yam harauna laklami asidi karino yam harauna lei nage ge manade kaidabu yaroge ho aduburo aisi gyan taraba adugi harauna leiba khangedana nupa Komaino gyan taraiba nangdi ho imana ne apha poktak mayam am pire ngasido aduna ai ngasidagi aphabi mau haibado oirigadabani nupa ha koi no haisibo noi pamgi imasu apha poktak piba khaiba salo aidi nan kai khangdene agi imasu mini kainu nupa hoine ado chakhum tonga narisina kamai tawba Nasidagi puna sartabani ai ikuboka inebokagi manakta changlaga aduma hokita pirukigi hoi nangi gyan tarakpudo thuman traidana imaga pabga namu thazabido manchidaidi yare nangi mi usitabado amuk tarukano matangsida adugi sarupne patagi ngadum pharuso chalo numidang thongga sanaba asi hairamlaga manemga makukagi manakta lai laibi yam thasadana Mamongna lakpada uraga chawbi na hairei masu thoibida Isu thoibi nama lai jangu sangoi mungda nama no phubini uful markta sanabagi Bo ai tale ekhoi madi yam phateba aduna nangi nakta legeba sanage badum sida Hai nama na phubirani ni nangbu thoibi Phurasu ibongna khara kanbiyo ba Ima Hai karino kasi ene tariba khunjilasibo Mangla taibang lane Ima mangla ti taibang ne Ha karino haribasibo aibu inga ngawri ne tawribase Ima namau lanche namaubu amuta ngakpiyo namau na mamangda ima dangana ngangkiba madi thawai usitana tawkiba singado namau ni khana ima ngakpiyo ima Hoi ima na ngakpirebani imaubu imau na gyan tarakpasimo masimu nungaibase Ani sun leitre ni imadi imagi laibi ado ima agi imana imaga puna jaminera so haidana lapoi la pham hapai sima phana bo hauni ne lapoi sidi marai muna mulaba mali hawbudi hauni ima aikoi king khol da pan mani o ado ima sanamse makhong somba loiraga kona sarage imungna thanamlo hoima Karino nega sisibo aigi mok phatkirabasina gyan ga taraga laklibasibo ai ngakti ngai mana sumna gyan tarakpase haujikti laibi agi khutta taredo inem pokna laibi aingonda singnarakpaki na punsido kema taredo wana pina dumnoke Lafoidu sabu loibadagi mathong morong khangdana numit adudagi saubi hakoi kangatpa ngamdana narami Mama nare tabada ibema mama bo na bahang balaklami Kari noima nasagase nayayam kangsile Kisum sadra bataw risibo ima Inama
ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯊꯣꯔꯛꯂꯒ ꯃꯅꯤꯡꯒꯤ ꯈꯨꯌꯥ ꯑꯣꯏꯔꯞꯅ ꯂꯦꯞꯂꯒ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯏꯕꯦꯝꯃ? ꯏꯅꯝꯃ ꯏꯃꯥꯒꯤ ꯆꯥꯅꯕ ꯆꯝꯐꯨꯠ ꯐꯨꯠꯂꯤꯌꯦ꯫ ꯍꯣꯏ ꯀꯧꯏ ꯏꯅꯝꯃ꯫ ꯇꯥꯆꯧꯒ ꯏꯅꯝꯃꯒ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯒ ꯏꯃꯥꯕꯨ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ? ꯏꯕꯦꯝꯃ, ꯏꯃꯥꯅ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕꯗ ꯌꯦꯡꯁꯥꯏꯕꯁꯨ ꯁꯨꯛꯌꯥ ꯌꯥꯗꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯅꯝꯃ, ꯌꯥꯗꯦ ꯍꯥꯏꯗꯨꯅꯕꯨ ꯑꯁꯨꯛ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯣ? ꯍꯥꯏꯔꯒ ꯏꯕꯦꯝꯃ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯒ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯍꯩꯄꯥ ꯁꯥꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯃ꯫ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯍꯩꯄꯥꯁꯨ ꯌꯥꯝ ꯁꯥꯔꯤꯕꯁꯤꯕꯨ ꯑꯥꯗ ꯂꯩꯃꯤꯟꯅꯕꯕꯨ ꯌꯥꯕ ꯖꯥꯠꯂꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯕꯦꯝꯃ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯈꯨꯔꯥꯝ ꯍꯩꯕ, ꯁꯣꯝꯗ ꯆꯪꯕꯤꯔꯣ, ꯐꯥꯟꯁꯤꯗ ꯐꯝꯕꯤꯌꯨ ꯈꯨꯔꯥ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯀꯥꯁꯤꯗ ꯃꯤꯑꯣꯏ ꯑꯃꯈꯛ ꯅꯠꯇꯅ ꯑꯇꯩ ꯃꯄꯥꯟꯗ ꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯅꯤꯜ ꯆꯥꯎꯕ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯤ, ꯅꯪꯕꯨ ꯅꯁꯥꯗꯣ ꯀꯩꯗꯧꯔꯕꯒꯦꯅꯦ? ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕꯗꯗꯤ ꯌꯥꯝ ꯀꯟꯈꯤꯕꯅꯤ꯫ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩ ꯃꯤꯍꯨꯜ ꯌꯦꯡꯒꯦꯀꯣ ꯆꯥꯎꯕꯤ꯫ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯐꯤꯕꯝꯁꯤꯅ ꯑꯁꯤ ꯌꯧꯔꯕꯅꯤꯅ ꯏꯅꯝꯃ ꯏꯄꯥꯝꯗ ꯏꯃꯥꯒ ꯄꯥꯕꯒ ꯀꯧꯔꯨꯒꯦꯀꯣ? ꯍꯣꯏ ꯏꯅꯝꯃ, ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯗꯕꯅꯤ, ꯑꯉꯥꯡꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯆꯥꯎꯕꯤꯒꯤ ꯃꯤꯍꯨꯜ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯂꯩꯔꯣꯜ ꯈꯔ ꯁꯣꯜꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯑꯗꯨꯝ ꯈꯪꯂꯤ ꯆꯥꯎꯕꯤꯒꯤ ꯃꯁꯥꯗ ꯄꯣꯠꯁꯦꯝ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯕ꯫ ꯏꯕꯦꯝꯃ, ꯅꯪ ꯇꯥꯆꯧ ꯄꯥꯕꯨ ꯍꯣꯏꯗꯨꯕꯨ ꯀꯌꯥꯝ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯈꯨꯔꯥ, ꯄꯣꯠꯂꯝ ꯈꯔ ꯂꯥꯡꯍꯟꯅꯤꯡꯉꯤꯅꯦ꯫ ꯌꯥꯅꯤ ꯈꯨꯔꯥ, ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯅꯁꯥꯗ, ꯄꯥꯕꯒ ꯇꯥꯆꯧꯒ ꯃꯉꯣꯟꯗ ꯂꯩꯌꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯊꯝꯕꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯄꯥ ꯃꯆꯥꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯥꯡꯀꯣꯛ ꯑꯃꯗ ꯍꯥꯞꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯈ꯭ꯔꯦ ꯑꯃꯥꯏꯕ ꯊꯝꯕꯧꯅ꯫ ꯃꯥꯅ ꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯂꯥꯏꯕꯤ ꯑꯃꯗꯤ ꯃꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯔꯛꯏ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯤꯠꯇ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯃꯆꯤꯟ ꯃꯄ꯭ꯋꯥ ꯑꯃꯗꯤ ꯃꯄꯥꯗ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯩꯍꯧ ꯃꯈꯩ ꯁꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯏꯕꯤꯅ ꯄꯥꯈꯠꯅ ꯂꯥꯛꯄꯗꯨꯗ ꯃꯃꯥ ꯀꯦꯊꯕꯤꯗꯨ ꯉꯛꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯂꯥꯏꯕꯤ, ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯏꯁꯨ ꯇꯨꯄꯝꯂꯒ ꯄꯨꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤꯅꯦ ꯃꯈꯣꯡꯅ ꯂꯥꯛꯄꯗ꯫ ꯃꯥ ꯋꯥꯕꯒ ꯂꯥꯏꯔꯤ, ꯄꯥꯕꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯃꯥ? ꯅꯪ ꯄꯥꯕꯗꯤ ꯄꯥꯗ ꯂꯥꯡ ꯊꯥꯕ ꯆꯠꯈꯤ꯫ ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯅꯈꯣꯏꯒꯤ ꯅꯅꯦꯝꯄꯣꯛꯇꯣ ꯁꯤꯔꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯁꯤꯕꯅꯣ ꯏꯃꯥ? ꯍꯩꯃꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯂꯥꯏꯕꯤ, ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨꯕꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯔꯣ? ꯍꯣ, ꯃꯥꯏꯕꯨꯗꯤ ꯐꯅꯌꯥꯝꯅ ꯄꯥꯛꯂꯕꯅꯤ, ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯣ ꯃꯆꯥꯅꯨꯄꯤ ꯍꯩꯁꯤꯡꯕꯤꯗꯣ ꯃꯃꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏ꯫ ꯑꯣꯏꯔꯝꯂꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯒ ꯑꯃꯥꯏꯕ ꯊꯝꯕꯧꯗꯣ ꯄꯨꯔꯛ ꯍꯦꯛꯇ ꯂꯥꯛꯄꯩ ꯋꯥꯅꯤꯁꯦ꯫ ꯃꯥꯅ ꯌꯦꯡꯈ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯅ ꯇꯧꯔꯨꯕ ꯄꯨꯝꯅꯃꯛꯇꯣ ꯈꯪꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯏꯃꯥ ꯀꯧꯔꯨꯒꯦ ꯍꯥꯏꯖꯤꯟꯅꯔꯝꯂꯒ ꯑꯩ ꯂꯥꯛꯏꯁꯤꯅꯤ꯫ ꯈꯪꯂꯒ ꯈꯪꯂꯤꯗꯅ ꯑꯥꯗ ꯍꯟꯈ꯭ꯔꯅꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯣ ꯅꯃꯥ ꯅꯆꯥ꯫ ꯍꯣꯏ ꯏꯃꯥ, ꯍꯣꯔꯦꯟ ꯄꯥꯕꯅ ꯍꯪꯂꯛꯂꯒ ꯏꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯈ꯭ꯔꯣꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯊꯧ ꯇꯧꯗꯨꯅ ꯆꯥꯎꯕꯤꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯑꯗꯨ ꯂꯧꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯍꯩꯃꯟꯕꯗꯒꯤ ꯃꯉꯣꯟꯗ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯤꯕ ꯃꯤꯗꯨꯗ ꯄꯨꯖꯥ ꯇꯧꯗꯨꯅ ꯍꯜꯍꯟꯗ꯭ꯔꯦ ꯑꯃꯨꯛ꯫ ꯃꯥꯅ ꯇꯧꯔꯨꯕ ꯑꯔꯥꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯕꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯅꯥꯕ ꯐꯔꯕ ꯃꯇꯨꯡ ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯥꯒ ꯀꯧꯕ ꯆꯠꯂꯨꯔꯕꯁꯨ ꯂꯥꯏꯕꯤꯅ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯆꯠꯂꯨꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡ ꯅꯣꯡꯃ ꯆꯥꯎꯕꯤꯅ ꯁꯤꯟꯗꯨꯅ ꯃꯈꯣꯏ ꯈꯨꯜꯃꯛꯇꯗꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯊꯥꯅꯤꯜ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯈ꯭ꯔꯦ ꯇꯥꯕꯗ ꯂꯥꯏꯕꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥ, ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯂꯥꯏꯕꯤ, ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯛꯂꯤꯕꯁꯤꯕꯣ? ꯍꯣꯅꯌꯥ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯏꯅꯦꯝꯕꯣꯛꯅ ꯁꯤꯜꯂꯒ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯂꯦ ꯍꯥꯏꯌꯦ꯫ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯅꯣꯗꯨꯅ? ꯅꯪ ꯆꯥꯛꯅꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯒꯗꯤ ꯅꯠꯇꯦ? ꯅꯠꯇꯦ, ꯑꯁꯦꯡꯕꯒꯤꯅꯦ꯫ ꯃꯈꯥꯔꯣꯝꯒꯤ ꯏꯆꯦꯗꯣ ꯃꯥꯗꯤ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯆꯠꯂꯨꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯇꯝꯃꯝꯃꯒ ꯆꯠꯈꯤꯕꯗ ꯉꯥꯏꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯤꯗꯨ ꯃꯌꯨꯝꯗ ꯆꯠꯂꯨꯔꯒꯅꯦ ꯂꯥꯟ ꯇꯧꯔꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯏꯆꯥꯅ? ꯏꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯅꯤ, ꯑꯩ ꯊꯟꯅ ꯆꯠꯂꯒꯦ꯫ ꯏꯈꯨꯠꯁꯦ ꯄꯤꯛꯅ ꯅꯨꯄꯤꯗꯨ ꯐꯨꯔꯝꯂꯒ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯄꯨꯔꯒ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯂꯒ ꯊꯥꯅꯤꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫
ꯀꯣꯟꯊꯣꯛ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯁꯨꯃꯥꯡꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯅꯨꯡꯁꯤꯅ ꯅꯣꯛꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯎꯕꯗ ꯂꯥꯏꯕꯤ ꯊꯋꯥꯏ ꯆꯥꯛꯂꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯡꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯖꯤꯜꯂꯤ꯫ ꯏꯉꯉꯛꯏ ꯂꯦꯝꯕꯤ ꯃꯥꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ "ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯍꯥ? ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯕ? ꯃꯐꯝꯁꯦ ꯑꯩꯒꯤꯁꯨ ꯌꯨꯝꯅꯤ, ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯂꯤꯕꯅꯤ, ꯈꯪꯉꯤꯗꯅ?" "ꯋꯥꯗꯨ ꯆꯥꯎꯅ ꯉꯥꯡꯂꯤꯕ ꯅꯪꯕꯨ ꯌꯨꯝꯁꯤ ꯀꯅꯥꯅꯣ? ꯅꯪꯅ ꯃꯇꯝ ꯈꯔ ꯑꯐꯕꯤ ꯁꯥꯁꯤꯟꯅꯔꯝꯂꯒ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯃꯥꯅ ꯆꯅ ꯄꯣꯠꯁꯦꯝꯗꯨ ꯇꯧꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯈꯔ ꯉꯥꯡꯒꯟ ꯆꯩꯒꯟꯕꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯗꯨ ꯌꯦꯛꯂꯤꯕꯅ ꯑꯗꯨ ꯌꯦꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯐꯅꯕ ꯍꯥꯏꯕꯤꯔꯤꯕ ꯏꯃꯥꯗ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯍꯥ?" "ꯇꯞꯅ ꯉꯥꯡꯉꯨꯗ ꯅꯨꯄꯥ, ꯅꯪꯅ ꯂꯥꯎꯅ ꯂꯥꯎꯅ ꯉꯥꯡꯂꯒ ꯂꯥꯏꯕꯤ ꯑꯩꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ." "ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯤꯗꯕ ꯌꯦꯡꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯃꯤꯠ ꯈꯪꯗꯅ ꯄꯪꯊꯥꯗ ꯊꯥꯖꯤꯜꯂꯤ ꯂꯥꯏꯕꯤꯒꯤ ꯃꯃꯥꯏꯗ꯫ "ꯍꯩ ꯊꯥꯅꯤꯜ, ꯅꯪꯕꯨ ꯇꯣꯛꯂꯣꯅꯦ꯫ ꯊꯥꯅꯤꯜ, ꯇꯣꯛꯂꯣ ꯇꯣꯛꯂꯣ. ꯃꯤꯅꯅꯦ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯔꯛꯂꯦ. ꯃꯥꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯏꯃꯥꯗꯤ ꯏꯀꯥꯏꯀꯣ. ꯏꯆꯥꯁꯤꯁꯨ ꯅꯪꯒꯤ ꯃꯅꯥꯛꯇ ꯊꯝꯂꯕꯗꯤ ꯅꯪꯒꯤ ꯐꯠꯇꯕ ꯃꯇꯧꯗꯣ ꯁꯣꯏꯅ ꯂꯧꯅꯔꯛꯀꯅꯤ. ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯄꯥ ꯑꯣꯏꯅ ꯂꯧꯍꯧꯔꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯀꯧꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯕꯤꯗ ꯉꯛꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯤ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯀꯞꯂꯒ "ꯐꯩ ꯐꯩ, ꯅꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯟ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯂꯣꯏ." ꯏꯀꯥꯏꯕ ꯅꯥꯏꯗꯕ ꯃꯈꯩ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯀꯔꯤꯁꯨ ꯂꯥꯟꯈꯤꯗꯕꯤ ꯑꯃꯒꯨꯝꯅ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯕꯨ ꯈꯨꯜꯒꯤ ꯃꯤꯈꯩꯗꯨꯅꯁꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯎꯔꯕꯗꯤ ꯅꯨꯃꯤꯠꯇꯨꯃ ꯃꯪꯒꯣꯜ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯝꯃꯤ꯫